Hi ma'am, ngasidi Duga Bazagi video yengminase. Lai pure ma'am yara Duga Bazagi lai puram basaludige. Akoi yungida khara laida khara kacharame duga lai la phamda mu ma'am chalugige ado ma'am yenghalake. Sisinaina thamban thabagine ko hore to fana wange asida suina mayam hongto khara yenghalake sida ditu loi tu dagre wangwandana loi tu gare yang wang bani kaya wang gabi tu yang wang kenjong mana mau chong kadore hairaga try to gona se desi se ko ai than man bagi to bane bigimya horai ba pham yoruga yeng halake sina akoi gi thonggan da lat pa lai ni sile le man ta sina akoi gi thonggan da lat pa lai Ganesha Duga Baza lat pa se to mai se abu thale yan sang thale yeng halake ko ma'am ai si saya market sa tap ne dugin nga yon ba kay dilution gare nga siting na nga marketing sa mga get sare sigi get jibung ni kamu yang lai than doi se ayau raga yang halak sedagi akoi fatminagadaba ni mala khat khige ga ai ram gari ma chala chapani da gari khambam nei goi na duge kawba sangri yok salaka dore nela ma kham ka abo yoro ka dore mayam akoi mafam yore bako chisina khara chawna latpa jaga ne ba khangbra sina la e mahadeva phajaba ma mathakta phamalaga thame manung sidana lai thamine bako dugra thamine odo saida nga ha yengige ai chai shugai chena shura jina mahadeva gi murti maga sar thame ko kari khain kainom hai dai ne sije mamin adu thame si chanupi ke chanupa ka photo kapu na changaga leirine ada leirise adege na kapirage na moi ahom sitanga ngai hale adu doga manung sida khoise lai khoram masangu ke to bone bako manung sangaga mu maya yengmina se mafam se yam phajaye do manung se sange sumaina do ai phajana video lobodo ai heitre ba khangra kumai namgadabno haibase ai gya men tadre do manung se yorakanda lai se mamai haidom bako dona dum lai mamai haidok banina khoiram ya de bako lai do gi thongle e tholaga sida ganesh ama sabase chanupina khoiramoine makhong sida sidana angangi posai mayam ama yole sanhanaba ngana pamba mayam ama do manung da khoise sangaga sigi teddy bear yoli mayam se pasama ngaktane bako hawbodagi loibuk sama ngaktane ba apamba ama eta sama ngaktane ba only 100 thaise ko chama ngaktane sida yoli ba posing je do sida angangi tongnaba khotnaba leiri mayam se ichanupa
ꯇꯣꯡꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯦꯕ ꯑꯗ ꯑꯩꯅ ꯁꯤꯗ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯤꯅ ꯁꯤꯗ ꯀꯦꯟꯗꯤ ꯆꯥꯕꯁꯦ ꯁꯨꯃꯥꯏꯅ ꯃꯩꯈꯨ ꯑꯃ ꯀꯥꯔꯒ ꯀꯦꯟꯗꯤ ꯆꯥꯕꯁꯦ ꯑꯁꯤꯒꯤ ꯅꯝꯕꯅꯦ ꯑꯩꯅ ꯑꯗꯣ ꯑꯩꯗꯤ ꯑꯁꯤꯒꯤ ꯃꯦꯔꯤꯒꯣꯟ ꯍꯥꯏꯕꯁꯦ ꯇꯣꯡꯖꯔꯣꯏ ꯁꯤꯅ ꯑꯆꯥꯔ ꯃꯌꯥꯝꯅꯦꯀꯣ ꯍꯧꯖꯤꯛ ꯌꯣꯟꯈꯤꯁꯦ ꯁꯤꯁꯦ ꯇꯣꯡꯒꯦꯅ ꯑꯉꯥꯡꯁꯦ ꯇꯣꯡꯒꯦꯅ ꯍꯥꯏꯕꯅꯦ ꯇꯤꯀꯦꯠꯀꯗꯣ ꯄꯨꯔꯒ ꯇꯣꯡꯅꯤꯡꯗꯦ ꯑꯗꯨꯒꯤ ꯇꯣꯛꯑꯦ ꯇꯣꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯅꯤꯅ ꯊꯣꯛꯂꯛꯑꯦ ꯑꯗꯨꯝ ꯁꯤꯁꯨ ꯇꯣꯡꯕ ꯇꯜꯂꯦ ꯑꯉꯥꯡꯗꯣ ꯃꯄꯨꯡ ꯉꯥꯎꯗꯅ ꯆꯣꯡꯊꯔꯛꯑꯗꯤ ꯀꯤꯗꯅ ꯇꯣꯡꯍꯟꯗ꯭ꯔꯦ ꯑꯉꯥꯡꯈꯩꯁꯨ ꯑꯗꯨꯝ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯝꯇ ꯇꯣꯡꯉꯛꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯏꯅ ꯑꯃꯨꯛ ꯇꯣꯡꯉꯤꯕꯗꯅꯦ ꯀꯣꯛ ꯉꯥꯎꯈ꯭ꯔꯦꯕ ꯈꯪꯕ ꯑꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯣꯡꯖꯅꯤꯡꯗ꯭ꯔꯦ ꯁꯤꯅ ꯇꯣꯡꯗ꯭ꯔꯦ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯁꯨꯝ ꯃꯤꯅ ꯇꯣꯡꯕꯁꯤꯡꯁꯦ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯂꯩꯔꯦ ꯐꯖꯗꯤ ꯐꯖꯩ ꯅꯨꯡꯉꯥꯏ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤ ꯃꯤ ꯌꯥꯝꯅ ꯂꯥꯛꯇ꯭ꯔꯤ ꯁꯤꯅ ꯏꯆꯥ ꯅꯨꯄꯥꯅ ꯃꯄꯥꯁꯤꯡꯒ ꯆꯠꯂꯤꯁꯦ ꯁꯥꯟꯅꯄꯣꯠ ꯑꯌꯣꯅ ꯆꯤꯡꯉ ꯆꯠꯂꯤꯅꯦ ꯁꯥꯟꯅꯄꯣꯠꯇ ꯉꯥꯎꯕꯅꯤꯅꯀꯣ ꯒꯥꯔꯤꯗ ꯑꯗꯨꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃ ꯂꯩꯔꯒ ꯂꯥꯛꯑꯦ ꯀꯣꯜ-ꯂꯤꯛꯁꯨ ꯃꯌꯥꯝ ꯌꯣꯜꯂꯦ ꯁꯤꯗ ꯁꯤ ꯂꯨꯄꯥ 100 ꯉꯥꯛꯇꯅꯦ ꯂꯦꯝꯕꯤ ꯁꯅꯥꯅꯁꯤ ꯏꯁꯤꯡꯗ ꯇꯧꯕꯁꯦ ꯇꯣꯡꯒꯤꯌꯦ ꯕꯣꯠ ꯊꯧꯕ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦꯀꯣ ꯑꯁꯤ ꯇꯣꯡꯒꯤꯌꯦ ꯂꯨꯄꯥ 100ꯅꯤꯌꯦ ꯁꯤꯁꯦ ꯑꯃꯃꯝꯗ ꯑꯉꯥꯡ ꯑꯃꯗ ꯃꯥ ꯇꯣꯡꯒꯦꯅ ꯇꯣꯡꯍꯜꯂꯦ ꯁꯤ ꯃꯥ ꯍꯩꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯥ ꯍꯩꯅꯤ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯇꯣꯡꯍꯜꯂꯒꯦꯅ ꯃꯥ ꯉꯥꯏꯍꯥꯛ ꯇꯣꯡꯍꯜꯂꯦ ꯃꯊꯟꯗ ꯑꯣꯏꯕꯒꯤ ꯃꯥꯁꯦꯀꯣ ꯇꯜꯂꯤ ꯃꯥꯜꯂꯤ ꯇꯧꯔ ꯇꯣꯡꯉꯤꯅꯦꯕ ꯃꯤ ꯑꯝꯇ ꯇꯣꯡꯗꯕꯒꯤ ꯑꯗꯩ ꯃꯊꯟꯗ ꯑꯣꯏꯕꯁꯨ ꯅꯨꯡꯉꯥꯏꯔꯤꯅꯦꯕ ꯃꯥꯁꯦ ꯍꯥꯏꯕꯗꯤ ꯃꯤ ꯃꯌꯥꯝ ꯇꯣꯡꯃꯤꯟꯅꯔꯗꯤ ꯂꯣꯏ ꯆꯤꯟꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯒꯤ ꯃꯊꯟꯗ ꯑꯣꯏꯕꯒꯤ ꯃꯥ ꯇꯣꯡꯉꯦ ꯅꯨꯡꯉꯥꯏꯅ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯀꯟꯅ ꯂꯥꯎꯅꯔꯤ ꯁꯣ ꯂꯧꯊꯣꯛꯄꯁꯦ ꯑꯩ ꯁꯨꯡꯇꯣꯡ ꯇꯣꯡꯉꯦꯕ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯁ꯭ꯋꯥꯟꯁꯦ ꯂꯧꯊꯣꯛꯄꯅꯦꯕ ꯀꯣꯄꯤꯔꯥꯏꯠ ꯆꯥꯒꯗ꯭ꯔꯥꯅ ꯑꯗꯨꯒꯤꯗꯃꯛꯇ ꯁꯤ ꯏꯆꯥ ꯅꯨꯄꯥꯅ ꯉꯥꯏꯔꯤꯁꯤꯅ ꯑꯁꯣꯝꯗ ꯅꯨꯡꯁꯤꯠ ꯍꯥꯟꯃꯟꯒ ꯉꯥꯏꯔꯤꯕꯅꯤ ꯉꯥꯏꯔꯤꯅꯤ ꯑꯩꯈꯣꯏꯅ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯏꯁꯛꯁꯦ ꯁꯝꯒꯁꯦ ꯏꯐꯥ ꯐꯥꯔ ꯑꯉꯥꯎꯕꯤꯅꯦ ꯑꯩꯅ ꯃꯥꯜꯂꯤꯕ ꯁꯛꯁꯤꯅꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯑꯉꯥꯡꯁꯤꯅꯅꯦ ꯏꯁꯤꯡꯁꯤꯗ ꯀꯨꯝꯒꯗꯕꯅꯤꯅ ꯑꯩꯅ ꯂꯥꯎꯕꯗ ꯃꯥ ꯈꯪꯉꯤꯅꯤꯀꯣ ꯃꯌꯥꯝ ꯑꯉꯥꯡꯒꯁꯦ ꯑꯩꯅ ꯂꯥꯎꯕꯗ ꯈꯪꯉꯤꯕꯅꯤ Yes, kanakan. ꯃꯌꯥꯝꯁꯤꯒꯤ ꯎꯅ ꯁꯥꯔꯤꯕ ꯂꯩ ꯊꯝꯅꯕ ꯔꯦꯛꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥꯅꯦ ꯒꯝꯂꯥꯒ ꯊꯝꯅꯕ ꯑꯁꯤꯅ ꯋꯥꯅ ꯁꯥꯕ ꯁꯣꯐꯥ ꯁꯦꯠꯅꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯈꯨꯐꯖꯁꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯐꯖꯕꯅꯦ ꯐꯖꯃꯟꯕꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯂꯧꯁꯟꯖꯔꯛꯄꯅꯦꯀꯣ ꯃꯌꯥꯝ ꯃꯣꯔꯥ ꯀꯩꯀꯥ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯋꯥꯒ ꯂꯤꯒꯅ ꯁꯥꯕ ꯄꯣꯠ ꯉꯥꯛꯇꯅꯦꯕꯀꯣ ꯁꯤꯁꯤꯅ ꯑꯩꯅ ꯁꯨꯝ ꯃꯇꯦꯛ ꯎꯔꯛꯄꯅꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦ ꯕꯥꯏ ꯃꯊꯪꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ